जनवरी 13 इराय निमित मणिपुरी साहित्य परिषद असम की मिहुतसिंगना मियाम तमजनिंग पाउदम अमखक थमजरी फाउबगी मनुंगदा फाउबदा मणिपुरी साहित्य परिषद चेन कया थोक्लिबा असुम असुम ओरकपदगी मणिपुरी साहित्य परिषद की दमकता लेंगारना कायथोक्पिबा अखोगी कॉर्पस फंड की पैसा फाउबा अदर कॉर्पस फंड अदुमक हंदोखिबि याबगी लौथोखिबि याबगी अकीब लेरगी फिल्म से असिगी मतंग दे कोगी जनरल सेक्रेटरी निंगई बना मिशनाम निंगई बना याम कुप मरोमक मयाम तमजरी मणिपुर साहित्य परिषद असम की प्रेसिडेंट है ये अभी निंगना पंजरबदा ओजा पुचांबिरबनी जनरल सेक्रेटरी ओजा डॉक्टर राजबिहारी सुमन राजबिहारी और कासा डिस्ट्रिक्ट प्रेसिडेंट ओजा वाइकोफुलम सेंट्रल कमिटी की ट्रेजरर सुबंकर अमदी याबा लखीमपुर डिस्ट्रिक्ट प्रेसिडेंट एल रविंद्र अमदी स्पेशल इनवाइटी साइखोम कमला ममता ओजा तरुण कोई मैं पुनः फमीना मैम लेबाक मैम मांगदा वफम खरतंग हजून हजून परिषद की लेबा असी मतंगदा हौबदगी लोगो फाउबगी तेंतकपा बिब्ली पाउदम अमतंग मैमदा थमजबगी खुदों चाबा दो पीएससी थोंदा थमजरी मदुदी ममांग चाही 2024 दा कोई अहम प्रेसिडेंट निखल मणिपुर साहित्य परिषद की मरु संगठन सिलसिला जामना चिंगलेमना तांग 13 अक्टोबर की तांग 13 2024 दा मतमदिदा कोई ममांगी प्रेसिडेंट ओबिरंबा ओजा गांगम जय कुमार आरो एनके शांति गांगम शांति कुमार अमदी एआर ओइना कोइजम सोपोन अमसुंग एन बिद्दा बाबू सिंगोना इलेक्शन तौबीदुना कोई ममांगी प्रेसिडेंट असी खनबिरे मदुगी मतुंग तारकदा कोई 62nd एनुअल कॉन्फ्रेंस प्रेसिडेंट इलेक्शन लो मतुंगी था मंगागा नुमित निपानी मतुंगदा बहुमुने थोचो बचाई की मिफल ने साउथ बोरा रूरल डेवलपमेंट कॉम्प्लेक्स बिनाकंदीदा पांथोय मदुदा चिंगलेम ने कोई अनोबो बॉडी हजिक हजिक लेरिबा अनोबो बॉडी असी नुमितुदा लेबाक मियाम मांगदा सेमदुना लेबाक मियाम मांगदा कोई वासक लौदुना अमदी प्रेसिडेंट बु मियाम मांगदा ममांगी तांगी प्रेसिडेंट ना कोगे हुपीदुना फमसिनाबगी थोरम मयाम नसु उबिगिबदुनी अदुगी मतुंग तारकदा कोगी अनोबा सीसीगी थौसिलो कोगी सीसी मिफम असे एप्रिल की तांग मंगा इंग लिसिंग ने को मंगा दा असिदा कोई फमकी मसी फमलिंगी ममांगे तेंतप पाउदम मतंग कोना थमजनिंग बसी हौजिक हौजिक अखोइदा ममांगी तामना से डॉक्यूमेंट सिंग अमता पीदना लेरी मतंदुदासु अया इसामक जनरल सेक्रेटरी अमा ओइना ममांगी जनरल सेक्रेटरी ओजा डीएनई मफमदा तोइना चत्तुना मसिगी चेचांग सिंग असी जामना चिंगलेमना कोगी चेचांग छिनबगी थबक से तौनबा हंजन हंजना आई हाइजरमी हाइजखी अदुदा ओजाना अहनबा कोई चेचांग पीरनी हाइदुना नोटिस पाव थौरे नोटिस थोक्रब मतुंगा अमुक मथंगदा मागे अचिंग खरा लेरे हाइदुना नोटिस अनिदा कोगी नोटिस थोबा फावदा चे सिनदना लेखिबनी मथंग असी असमाना सुम चाथरकपसिना कोई सीसीगी मिफमदी तौदबा जादबनिना अखोय मतमदुदा ओजा डीएनई मफमदा चतुना अहा इसामुना कोई हाइजकी सीसी मिफम असी तौनबगिदमक्ता चेचांग सिनबिरो प्रोसीडिंग बुक नसिंग पीबिरो अखोय नत्रगदी कोई खुदोंग चाररोय मिफम असी तौबदा हाइना हाइबसिदा ओजा डीएन मसामुना ताकपिरै अनौबा प्रोसीडिंग बुक अमा लेरगा सिनदना नोके मीटिंग अदु चथरो अदुगा चेचांग सिनबसी अखोय पुनमक अमुक्ता पुनमक पुनः पीगनी
ꯄꯤꯔꯅꯤ ꯑꯁꯤ ꯌꯥꯝꯅ ꯊꯨꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯄꯤꯔꯛꯅꯕ ꯍꯣꯠꯅꯔꯅꯤ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯂꯩꯈꯤꯕꯅꯤ ꯑꯗꯨꯅ ꯃꯊꯪ ꯆꯠꯊꯔꯛꯄꯁꯤꯅ ꯑꯍꯥꯟꯕ CECꯒꯤ ꯃꯤꯐꯝ ꯐꯝꯈ꯭ꯔꯦ ꯃꯗꯨꯒꯤ ꯃꯇꯨꯡꯗ 18/5/2025 ꯃꯔꯨ ꯁꯪꯂꯦꯟꯗ ꯑꯁꯤ ꯑꯩꯈꯣꯏ ꯃꯤꯇꯤꯡ ꯐꯝꯈꯤꯕꯅꯤ CEC ꯃꯤꯐꯝ ꯃꯗꯨꯒꯤ ꯃꯇꯨꯡ CECꯒꯤ ꯃꯤꯐꯝ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯑꯦꯖꯦꯟꯗꯥꯗ ꯅꯩꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯔꯤꯖꯣꯂꯨꯁꯟ ꯅꯝꯕꯔ 5ꯀꯤ 1ꯗ ꯑꯏꯕ ꯆꯦꯔꯣꯜ ꯊꯥꯗꯨꯅ ꯃꯃꯥꯡꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟ ꯑꯣꯖꯥ ꯉꯥꯉꯣꯝ ꯖꯣꯏꯀꯨꯃꯥꯔ ꯑꯃꯗꯤ ꯑꯣꯖꯥ ꯙꯤꯔꯦꯟꯒꯤ ꯃꯐꯝꯗ ꯑꯏꯕ ꯆꯦꯔꯣꯜ ꯊꯥꯖꯈꯤ ꯌꯥꯝꯅ ꯑꯊꯨꯕ ꯃꯇꯝꯒꯤ ꯃꯅꯨꯡꯗ ꯗꯣꯀꯨꯃꯦꯟꯁꯤꯡ ꯄꯤꯕꯤꯅꯕꯒꯤꯗꯃꯛ ꯃꯗꯨ ꯔꯦꯖꯤꯁꯇꯔ ꯄꯣꯁꯠꯀꯤ ꯈꯨꯠꯊꯥꯡꯗ ꯊꯥꯖꯈꯤꯕꯅꯤ ꯑꯗꯨꯕꯨ ꯑꯣꯖꯥ ꯉꯥꯉꯣꯝ ꯖꯣꯏꯀꯨꯃꯥꯔꯗꯤ ꯃꯥꯅ ꯔꯤꯁꯤꯞ ꯇꯧꯈꯤꯕꯒ ꯃꯊꯪ ꯌꯥꯝꯅ ꯀꯩꯅꯣ ꯔꯤꯄ꯭ꯂꯥꯏ ꯑꯃ ꯄꯤꯔꯛꯏ ꯔꯤꯄ꯭ꯂꯥꯏꯗꯨ ꯌꯥꯝꯅ ꯃꯌꯦꯛ ꯁꯦꯡꯅ ꯑꯣꯖꯥ ꯉꯥꯉꯣꯝ ꯖꯣꯏꯀꯨꯃꯥꯔ ꯏꯕꯤꯔꯛꯏ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯀꯣꯔꯠ ꯀꯦꯁ ꯂꯩꯔꯤꯕ ꯑꯁꯤꯅ ꯑꯩꯈꯣꯏ ꯆꯦ ꯆꯥꯡ ꯁꯤꯟꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯗꯕ ꯈꯔ ꯂꯩꯔꯦ ꯃꯔꯝ ꯑꯗꯨꯅ ꯆꯦ ꯆꯥꯡꯁꯤ ꯑꯁꯤ ꯁꯤꯟꯅꯕꯒꯤ ꯁꯤ ꯀꯦꯁ ꯂꯣꯏꯕꯒ ꯁꯤꯟꯅꯒꯅꯤ ꯍꯥꯏꯅ ꯏꯟꯗꯤꯕꯤꯖꯨꯋꯦꯜ ꯑꯣꯏꯅ ꯊꯥꯔꯛꯄꯅꯤ ꯑꯗꯨꯕꯨ ꯑꯣꯖꯥ ꯑꯦꯛꯁ ꯄ꯭ꯔꯦꯁꯤꯗꯦꯟ ꯑꯣꯖꯥ ꯙꯤꯔꯦꯟꯗꯤ ꯉꯁꯤ ꯐꯥꯎꯕ ꯑꯏꯕ ꯆꯦꯔꯣꯜ ꯑꯗꯨꯒꯤ ꯔꯤꯄ꯭ꯂꯥꯏ ꯑꯃ ꯐꯥꯎꯕ ꯉꯁꯤꯐꯥꯎ ꯍꯜꯂꯛꯇ꯭ꯔꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯑꯩꯈꯣꯏ ꯁꯦꯀꯦꯟ CEC ꯑꯁꯤ 27 ꯖꯨꯂꯥꯏ 2025ꯗ ꯑꯩꯈꯣই ꯍꯦꯂꯥꯀꯟꯗꯤꯗ ꯄꯥꯡꯊꯣꯛꯈꯤ ꯃꯗꯨꯗꯁꯨ ꯑꯩꯈꯣꯏ ꯔꯤꯖꯣꯂꯨꯁꯟ ꯂꯧꯗꯨꯅ ꯑꯏꯕ ꯆꯦꯔꯣꯜ ꯋꯥꯁꯛꯀꯤ ꯈꯨꯠꯊꯥꯡꯗ ꯑꯣꯖꯥ ꯙꯤꯔꯦꯟꯒꯤ ꯃꯐꯝꯗ ꯊꯥꯖꯈꯤ ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯎꯕ ꯑꯣꯖꯥ ꯖꯣꯏꯀꯨꯃꯥꯔꯒꯤꯗꯤ ꯔꯤꯄ꯭ꯂꯥꯏ ꯐꯪꯉꯕꯅꯤꯅ ꯑꯣꯖꯥ ꯖꯣꯏꯀꯨꯃꯥꯔꯗ ꯔꯤꯄ꯭ꯂꯥꯏ ꯑꯩꯈꯣꯏ ꯆꯦꯠ ꯊꯥꯖꯗ꯭ꯔꯦ ꯑꯗꯨꯒ ꯑꯣꯖꯥ ꯙꯤꯔꯦꯟꯒꯤꯗꯒꯤ ꯔꯤꯄ꯭ꯂꯥꯏ ꯐꯪꯅꯕ ꯑꯃꯨꯛ ꯊꯥꯖꯕꯅꯤ ꯑꯗꯨ ꯔꯤꯄ꯭ꯂꯥꯏ ꯉꯁꯤ ꯐꯥꯎꯕ ꯐꯪꯗ꯭ꯔꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯑꯃꯨꯛ ꯑꯩꯈꯣꯏ ꯊꯥꯔꯠ CEC ꯑꯁꯤ 24 ꯑꯥꯒꯁ 2025ꯗ ꯑꯩꯈꯣꯏ ꯃꯔꯨ ꯁꯪꯂꯦꯟ ꯁꯤꯜꯆꯔꯗ ꯑꯦꯗꯚꯥꯏꯖꯔ ꯂꯦꯒꯦꯜ ꯑꯦꯗꯚꯥꯏꯖꯔ ꯏꯁꯄꯤꯁꯦꯜ ꯏꯟꯚꯥꯏꯇꯤꯁꯤꯡ ꯌꯥꯎꯅ ꯅꯨꯃꯤꯠꯇꯣ ꯌꯥꯝꯅ ꯆꯤꯡꯅ ꯄꯥꯡꯊꯣꯛꯈꯤ ꯃꯇꯝꯗꯨꯗ ꯃꯌꯥꯝ ꯃꯥꯡꯗ CEC ꯑꯃꯗꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯃꯥꯡꯗ ꯑꯦꯛꯁ ꯖꯦꯅꯔꯦꯜ ꯑꯣꯖꯥ ꯙꯤꯔꯦꯟꯅ ꯑꯏꯕ ꯀꯩꯒꯨꯝꯕ ꯄ꯭ꯔꯦꯁꯤꯗꯦꯟꯅ ꯑꯏꯕ ꯆꯦꯔꯣꯜ ꯑꯃ ꯄꯤꯔꯛꯂꯒꯗꯤ ꯑꯊꯨꯕꯗ ꯃꯥꯁꯨ ꯆꯦ ꯄꯤꯒꯅꯤ ꯍꯥꯏꯕꯒ ꯃꯌꯥꯝ ꯃꯃꯥꯡꯗ ꯂꯥꯎꯊꯣꯛꯄꯤꯔꯝꯃꯤ ꯑꯁꯨꯝꯅ ꯑꯗꯨꯝ ꯆꯠꯊꯔꯛꯄ ꯑꯁꯤꯗ ꯅꯨꯃꯤꯠꯇꯨꯒꯤ ꯑꯩꯈꯣꯏꯒꯤ CECꯒꯤ ꯃꯤꯇꯤꯡ ꯑꯗꯨꯗ ꯃꯌꯥꯝꯅ ꯂꯦꯞꯈꯤꯕ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯀꯔꯅꯦꯜ ꯒꯣꯀꯨꯜꯅ ꯄꯥꯜꯂꯤꯕ ꯀꯦꯁ ꯑꯁꯤ ꯋꯤꯗ꯭ꯔꯣ ꯇꯧꯗꯨꯅ ꯁꯥꯔꯇꯤꯐꯥꯏꯠ ꯀꯣꯄꯤ ꯂꯧꯔꯕ ꯃꯇꯨꯡꯗ ꯆꯦ ꯁꯤꯟꯅꯒꯅꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯂꯦꯞꯅꯈꯤ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏ ꯀꯦꯁ ꯋꯤꯗ꯭ꯔꯣ ꯇꯧꯕꯒꯤ ꯔꯣꯝꯗ ꯌꯥꯅꯕ ꯑꯃ ꯄꯨꯔꯛꯅꯕ ꯍꯣꯠꯅꯗꯨꯅ ꯀꯔꯅꯦꯜ ꯒꯣꯀꯨꯜꯅ ꯃꯥꯒꯤ ꯀꯦꯁ ꯑꯁꯤ 2/9/2025 ꯑꯦꯄ꯭ꯔꯤꯜꯒꯤ ꯇꯥꯡ 2 ꯁꯦꯞꯇꯦꯝꯕꯔꯒꯤ ꯇꯥꯡ 2ꯗ ꯀꯦꯁ ꯋꯤꯗ꯭ꯔꯣ ꯇꯧꯔꯦ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯒꯤ ꯃꯐꯝ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯒꯤ ꯃꯐꯝꯗ ꯇꯥꯛꯄꯤꯗꯨꯅ ꯑꯏꯕ ꯆꯦꯔꯣꯜ ꯄꯤꯔꯛꯑꯦ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯒꯣꯀꯨꯜꯅ ꯀꯦꯁ ꯇꯧꯕꯒꯤ ꯍꯦꯛ ꯋꯤꯗ꯭ꯔꯣ ꯇꯧꯕꯒꯤ ꯍꯦꯛ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯑꯣꯖꯥ ꯂꯥꯂꯥꯒꯤ ꯃꯣꯅꯤꯟꯗ꯭ꯔꯣꯅ ꯑꯃꯨꯛ ꯀꯦꯁ ꯑꯃ ꯇꯧꯔꯦ ꯃꯅꯤꯄꯨꯔꯤ ꯁꯥꯍꯤꯇ꯭ꯌ ꯄꯔꯤꯁꯠꯀꯤ ꯃꯊꯛꯇ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯐꯕꯗꯤ ꯑꯣꯖꯥ ꯃꯣꯅꯤꯟꯗ꯭ꯔꯣꯕꯨꯁꯨ ꯃꯥꯒꯤ ꯀꯦꯁ ꯑꯁꯤ ꯃꯅꯤꯄꯨꯔꯤ ꯁꯥꯍꯤꯇ꯭य ꯄꯔꯤꯁꯠ ꯑꯁꯥꯝꯒꯤ ꯃꯤꯍꯨꯠꯁꯤꯡꯅꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯀꯃꯤꯁꯅꯔ ꯎꯅꯔꯨꯔꯦ ꯃꯉꯣꯟꯗ ꯑꯩꯈꯣꯏꯒꯤ ꯑꯁꯤ ꯍꯧꯖꯤꯛ ꯑꯁꯤ ꯆꯦ ꯆꯥꯡ ꯁꯤꯟꯅꯗꯨꯅ ꯂꯩꯔꯤꯕ ꯑꯗꯒꯤꯗꯤ ꯗꯦꯗꯂꯣꯛ ꯂꯩꯔꯤꯁꯦ ꯁꯤ ꯃꯇꯥꯡꯗ ꯌꯥꯝ ꯊꯨꯅ ꯏꯟꯀ꯭ꯋꯥꯏꯔꯤ ꯇꯧꯗꯨꯅ ꯁꯦꯡꯗꯣꯛꯄꯤꯅꯕ ꯃꯈꯥ ꯇꯥꯕ ꯑꯦꯛꯁꯟ ꯂꯧꯕꯤꯅꯕ ꯍꯥꯏꯖꯔꯝꯃꯦ ꯃꯥꯅꯁꯨ ꯌꯥꯝ ꯐꯖꯅ ꯔꯦꯁꯄꯣꯟꯁ ꯄꯤꯕꯤꯔꯛꯏ ꯃꯊꯧ ꯇꯥꯕꯁꯨ ꯀꯧꯔꯒ ꯋꯥꯔꯤ ꯁꯥꯟꯅꯅꯤ ꯑꯗꯨꯒ ꯊꯕꯛ ꯆꯠꯊꯅꯤ ꯍꯥꯏꯔꯛꯏ